ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯃꯃꯥꯡꯁꯤꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯨꯝꯊꯔꯛꯄ ꯎꯕꯗ 19 ꯁꯨꯕ ARꯒꯤ ꯀꯥꯡꯕꯨꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯟꯗꯣꯛꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯀꯤ ꯃꯃꯥꯡ ꯊꯪꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯁꯤꯟꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ 19 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯉꯁꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯃꯃꯥꯡꯗ ꯂꯩꯕ ꯀꯦꯅꯦꯜꯒ ꯇꯥꯏꯅꯕ ꯂꯧꯕꯨꯛꯇ 19 ꯁꯨꯕ ARꯒꯤ ꯀꯥꯡꯕꯨꯅ ꯑꯐꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯌꯥꯎꯅ ꯄꯨꯔꯛꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯊꯕꯛ ꯂꯧꯈꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ 19 ꯁꯨꯕ ARꯒꯤ CO ꯀꯔꯅꯦꯜ ꯑꯀꯥꯁ ꯑꯣꯏꯅꯥꯝꯒꯤ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯂꯝꯄꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯂꯧꯕꯨꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯀꯤ ꯃꯃꯥꯡ ꯊꯪꯕ ꯆꯤꯡꯁꯥꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯔꯤ ꯀꯨꯝꯊꯔꯛꯄ ꯎꯕ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ARꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯝ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯥꯞꯁꯤꯟꯈꯤ꯫ AR ꯀꯥꯡꯕꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯀꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯗꯅꯤ꯫ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯀꯤ ꯃꯃꯥꯡ ꯊꯪꯕ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ, ꯇꯦꯔꯥꯄꯨꯔꯅꯆꯤꯡꯕ ꯃꯩꯇꯩ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ 19 ꯁꯨꯕ ARꯒꯤ CO ꯑꯀꯥꯁ ꯑꯣꯏꯅꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯉꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯨꯅꯨꯗ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤ꯫ ꯈꯨꯜ ꯉꯥꯛꯄ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13 ꯍꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗꯣꯡꯌꯥꯡ ꯑꯃꯗꯤ ꯂꯥꯂꯣꯏꯐꯥꯏꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯁꯨꯒꯨꯅꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯑꯍꯤꯡ ꯆꯨꯞꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯝꯄꯤ ꯕꯣꯝꯅꯆꯤꯡꯕ ꯀꯌꯥ ꯁꯨꯒꯨꯅꯨꯗ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯁꯤꯗ ꯀꯨꯀꯤ ꯀꯌꯥ ꯁꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯁꯨꯒꯨꯅꯨꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯐꯝ ꯑꯣꯏꯔꯤꯕ ꯂꯥꯂꯣꯏꯐꯥꯏ ꯑꯃꯗꯤ ꯗꯣꯡꯌꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯀꯦ ꯍꯥꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯆꯪꯍꯟꯗꯦ꯫ ꯃꯈꯣꯏꯅ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯇꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯁꯨ ꯂꯥꯂꯣꯟꯐꯥꯏ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯀꯦꯁꯄꯔ ꯃꯥꯟꯕ ꯒꯥꯔꯤ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯔꯛꯂꯒ ꯍꯥꯏꯔꯤꯕ ꯊꯗꯔꯝꯂꯒ ꯀꯦꯁꯄꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯃꯇꯦꯡꯗꯒꯤ ꯎꯕ ꯐꯪꯏ꯫ ꯃꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯇꯦꯡ ꯑꯁꯤ ARꯅ ꯐꯣꯡꯅ ꯄꯥꯡꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞꯁꯤꯡ ꯊꯨꯒꯥꯏꯅꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯍꯧꯅ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯔꯤꯕꯁꯤ ꯀꯨꯝꯕꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯇꯥꯕ ꯈꯨꯜꯁꯤꯡꯗꯅꯤ꯫ ꯑꯗꯨꯒ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝꯅ ꯁꯨꯒꯨꯅꯨ ꯕꯖꯥꯔ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯌꯥꯝꯕ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ꯫ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯣꯈꯥꯏꯗꯕ ꯕꯣꯝ ꯈꯔꯁꯨ ꯊꯦꯡꯅꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯇꯩꯅ ST ꯂꯤꯁꯇ ꯆꯟꯅꯕꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯗꯒꯤ ꯇꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯤꯇꯩꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3421ꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯕ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯠꯄ ꯅꯠꯇ꯭ꯔꯒꯅ ꯊꯤꯡꯕꯒꯤ ꯀꯔꯤꯒꯨꯝꯕ ꯔꯥꯏꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯤꯇꯩꯅ ST ꯂꯤꯁꯇ ꯌꯥꯎꯕ ꯍꯥꯏꯕꯁꯤ 100% ꯃꯔꯝ ꯆꯥꯏ꯫ ꯃꯤꯇꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯏꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ST ꯂꯤꯁꯇ ꯆꯟꯕꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯔꯥꯏꯠꯅꯤ꯫ ꯃꯩꯇꯩꯅ ST ꯂꯤꯁꯇ ꯆꯟꯕꯗ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯠꯇꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯀꯗꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯒꯗꯕ ꯂꯩꯇꯦ꯫ ST ꯂꯤꯁꯇ ꯆꯟꯅꯕꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯗꯒꯤ ꯇꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯖꯣꯞ ꯈꯔꯅ ꯄꯤꯒꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯃꯩꯇꯩ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ
Ngasigi malemda masagi maramdamda supnaki miyoi lak taraga humdoirom tamak leiba maitei furupna India-gi yamlaba miyoi crore chamaga kunthra-rom asigi misingi ichauda iraknarakli tampake career mile chatre asida kanglup furup khudingmaksu khundasinaduna yelaumi oidiba maitei singi langak lol semilon amadi masagi night culture de leptana singnarakli maitei ne ST list chambada maitei gi civilization asi kunthra-romda AD dagi lairakle Puwari amadi civilization laizare haiba furu amana ST list yauba yade hafigi akangnaba athingba amata laite India-gi khwaidagi lireba lising mazonga dagina chatuk BC faubada lairamba Vedic civilization matamdagi Khertiya amadi agya oina laiklaba mina tribesingda ngasisu ST list yauduna lairi masinatana ariba civilization da chawkhatna lairamba India-gi kanglu furu kayasu ngasi ST list adumak yauduna lairi Maitei ST list chamba haibasi khundaminariba yelaumi singi marakta manaba liching amagi makhada puraktuna punna himinabagi wakhalondani Aikhoi masena asi amana amaga tatna thanaba yaroidaba mari amalai haibaduda yomfam oibani amaga lana launaduna concept hainaduna intunagadabat nate wakhal tanadabat lana launabat leirebasu phaminaduna wakhal taminasi masinatana aikhoigidi adu oirabasu haiduna yepagi thabakti tawbirakanu haina Maitei Student Association hairakri Chongkumang Housekeep ki wafambu yaningdaba phongdoktuna mifam pangthokre Thangjin Sepmande Kabro amadi Thangjin Health Protection and Prevalence Committee na Thangjin chingbu kanagumba NGO natraga lana amatana historical site ni haiba yaroi haina Chingkumang Housekeep kauba Belastif amana February 13 0 ama thadorokpa adu yaningdaba phongdokpa paugi mifam ama ngasi phangdokre Moirang Thangjin Laikonda Phangthokiba mifam aduda committee ki secretary Y Syamna phongdokhibada ningsingba thoktraba matamdagi ibudau Thangjin asi maitei singna asengba laifamne haiduna yanaduna lakli loinana British na palingai matamdasu aiba lairi amadi sesang kayana khudam oiduna lairibani asiguma mafum asibu lamkhangna lakpa village chief amana lana sandokliba asida kopna thibiraga laingangna piba yaba jairak pibinaba wafamsu phongdokhi DM University ki mahiroi singna talebada vesing pidabadagi khoisaungnaraba mahiroi singna brok mamangda maithadana khongjang changsingkhre DM University ki mahiroi singna tanduna lakpa davising mari leinaba singna thabakta onthoktabadagi mayokta ngasi khoisaungnaraba mahiroi singna University adugi brok mamangda uwa maithadana khongjang changsingkhre maithabagi pau phongbadagi Manipur Fire Service amadi police ki team laktuna mai muthapaga loinana mahiroi singi irang laksingkhre Khongjang aduga mari lainana University asiki mahiroi Khetrimayum Megajit na phongdokhibada matam kayagi mamangdagi DMU University ki mahiroi singi khudongchada wasing pukhatnaba platform ama oiriba student union ki election asi pangthoknaba University asigi waleba dinsing amadi regular oiba BC hapinaba tengkhang kayarakta education minister commissioner amadi mari lainaba khudingmakta haijaduna lakhi adubu thabak oina authoroktabadagi khongjang asi changsinbani Mahana Makhatana Hai Order natraga notice thokpasi University asigi administration pariba authority amatana ngamdre makhoigi right amatta leitre higher authority oriba singi maikaidagi order laktriba fawa notice amata thokpa ngamdre mairoi singsu authority kanada complaint tawraga makhoigi phangpham thokpa demand sing asi phangadoribano haiba ngamdre authority oriba makhoi masen mairoi singda amana ama hairaga bon kauksinaduna leiri Karigumba khudongchadaba kaya asigi matangda BC amadi register unaduna wari sanage haina lakpada BC amadi register out of station oiramki Karigumba student union gi election asi pangthoktaba taragadi BC amadi register animak mahiroi singna makhatana boycott tawgani loinana regular oiba register amadi waliba din sing haptaba taragadi mahiroi singna makhal makha kaya gi khongjang changsingani haiki ULF ki larmi sing nongsum area da lairiba camp ta laiba yaroi haina AR na warning tawkhiba adu mama oibi singna yaba ngamloi UMO Manipur lenga na peace talk ki khoyak pina khraba pambaina luchingba ULF ki larmi sing Imphal East ki nongsum area da lairiba camp ta AR na warning tawkhiba adu Universal Mars Organization UMO mayai loisang ki imasing amadi Manipur ki imasing na sungya yaba ngamloi haina UMO ki president Ms Sorojini na khoyek pidina press thadorokpa chero amana hai chero alsina thamlakliba wafamsing adudi
ꯑꯍꯥꯟꯕꯗ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ARꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤꯕꯗ ARꯅ ꯌꯥꯕꯤꯈꯤꯗꯕ ꯑꯃꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯃꯥꯟꯅꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯗꯒꯤ ꯏꯆꯥꯁꯤꯡꯅ ꯈꯨꯜ ꯉꯥꯛꯆꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ARꯅ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗꯒꯤ ꯊꯕꯛ ꯇꯧꯕ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯥꯛꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯕ ꯌꯣꯡꯅ ꯇꯜ ꯌꯦꯟꯕꯒꯤ ꯊꯧꯑꯣꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯐꯖꯅ ꯈꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯉꯥꯛꯆꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯔꯣꯏꯕꯗ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝꯗꯤ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19, 2024 ꯑꯁꯤꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯁꯨ ꯇꯧꯅꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯔꯣꯏ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯤ ꯀꯪꯂꯩꯄꯥꯛꯇ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯍꯛꯆꯥꯡ ꯊꯤꯕ ꯈꯪꯈꯤꯗꯕ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯩꯈꯣꯏꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ARꯅ ꯁꯤꯟꯅꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ꯫ ꯁꯨꯒꯨꯅꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯁꯨꯒꯨꯅꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯗꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯑꯌꯨꯛ ꯁꯨꯒꯨꯅꯨꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ 153 ꯁꯨꯕ BSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯔꯝ ꯑꯣꯏꯔꯒ BSFꯀꯤ ꯄꯔꯁꯣꯅꯦꯜ 2 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯕꯨ ꯇꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯍꯦꯟꯕ ꯁꯛꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯃ ꯑꯍꯦꯟꯕ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯦꯊꯥꯃꯦꯐꯥꯏꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠꯀ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯦꯊꯥꯃꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯥꯏꯃꯦꯐꯥꯇꯥꯃꯥꯏꯟꯒ ꯀꯣꯟꯅꯅ ꯑꯥꯏꯖꯣꯜꯒꯤ ꯕꯥꯡꯀꯤꯡ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯚꯔꯥꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯑꯦꯛꯁꯥꯏꯖ ꯑꯃꯗꯤ ꯅꯥꯔꯀꯣꯇꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯃꯤꯖꯣꯔꯥꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯡꯇꯤꯡꯈꯥꯔꯥ ꯀꯧꯏ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯍꯥꯟ ꯄꯤꯂꯨꯡꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯇ꯭ꯔꯥꯏꯃꯦꯐꯥꯇꯥꯃꯥꯏꯟ KG 1 ꯒ꯭ꯔꯥꯝ 400 ꯑꯃꯗꯤ ꯃꯦꯐꯥꯇꯥꯃꯥꯏꯟ KG 13 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯄꯨ ꯑꯆꯝꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯔꯛꯄꯅꯤ, ꯃꯤꯖꯣꯔꯥꯝꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯊꯥꯗꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯗꯨ ꯅꯥꯔꯀꯣꯇꯤꯛꯁ, ꯗ꯭ꯔꯒꯁ ꯑꯦꯟꯗ ꯁꯥꯏꯀꯣꯇ꯭ꯔꯣꯄꯥꯏꯛ ꯁꯕꯁꯇꯦꯟꯁ ꯑꯦꯛ 1985 ꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯅ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯂꯕꯁꯨ ꯌꯣꯟꯐꯝ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯊꯥ 9 ꯂꯥꯟꯊꯣꯔꯛꯇꯨꯅ 7 ꯍꯥꯏꯔꯛꯂꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯌꯥꯎꯅ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯄꯤꯕꯤꯈꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯚꯤꯛꯇꯤꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨꯅ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯆꯕ ꯉꯝꯂꯦ ꯍꯥꯏꯅ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯑꯣꯟ ꯑꯦꯐꯦꯛꯇꯦꯗ ꯃꯩꯇꯩ ꯚꯤꯛꯇꯤꯝ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛ ꯑꯗꯨ ꯁꯥꯕꯗ ꯆꯪꯕ ꯄꯣꯠꯆꯪ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯕꯗ ꯁꯦꯟꯊꯣꯛ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯚꯤꯛꯇꯤꯝ ꯈꯔꯗꯤ ꯃꯈꯣꯏꯅ ꯈꯪꯅꯖꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡꯅ ꯄꯣꯠꯊꯣꯛ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕ ꯉꯝꯂꯦ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯃꯇꯦꯡ ꯐꯪꯗꯕ ꯚꯤꯛꯇꯤꯝ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯀꯥꯡꯈꯠ ꯊꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯇꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯑꯣꯟ ꯑꯦꯐꯦꯛꯇꯦꯗ ꯃꯩꯇꯩ ꯚꯤꯛꯇꯤꯝ ꯃꯅꯤꯄꯨꯔꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯖꯔꯤ꯫ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯚꯤꯛꯇꯤꯝꯁꯤꯡꯅ ꯄꯨꯊꯣꯛꯀꯗꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯂꯧꯁꯤꯟꯕꯤꯌꯨ, ꯂꯩꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨꯒꯤ ꯌꯣꯟꯐꯝ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯄꯦꯂꯦꯁ ꯃꯥꯔꯀꯦꯠ ꯑꯦꯔꯤꯌꯥ ꯑꯃ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯄꯣꯠꯌꯣꯟꯐꯝ ꯃꯐꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯆꯪꯗꯨꯅ ꯄꯣꯠ ꯌꯣꯟꯐꯝ ꯑꯁꯤꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯄꯤꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯔꯛꯇ ꯄꯣꯠ ꯆꯩ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯤꯖꯔꯝꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯁꯥꯏꯖꯤꯟ ꯁꯩꯌꯥꯗ ꯄꯣꯠ ꯆꯩ ꯌꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯎꯖꯩ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ
representative member ama oireba Committee on Protection of Maitai Victim Morena Manipurgi Governor da pijakiba memorandum adugi matung ina Chief Minister amadi Chief Secretary da interim relief oina phase wise da pigadaba senpham adu victim singda pibiduna victim singna maru oina photok puthokjariba victim singna thengnariba pochang sing thorang tawbada mateng oina ba sinbiyu haina lengaki mafamda haijarakli